Manipur Public Service Commission na lauba handakta haidokiba Manipur Civil Service Combined Competitive Examination 2022 da mai paklaklaba Khongjom Standard English School Thoubal District ki haukiba mahiroi ama yauna Khongjom Circle gi mahiroi ama punna makhoi ani ngasi school asida taramna okre Khongjom Standard English School na senduna school adu da pangthokpa mahiroi ani okpagi thorma du da Khongjom Standard English School gi founder chairman Langpoklapam Shamananda school asigi principal Langpoklapam Shaktidar amasung founder gi loina BL Chaubi Devina mathang sinna thorom gi athoiba mithung thoram mapu amasung akhanaba mithung oina sarukyaki Thoramadu da Khongjom Standard English School dagi class 1 dagi 10 fawa tamlakiba MPSC na lauba exam adu da rank 71 da mai paklakiba Samaram Mayai Lekai dagi Kunjeshwar Khundrakpam Apokpa KH Kesho amasung rank 8 subada mai paklaklabi Tekcham Mamang Lekai dagi Deepa Maibam Apokpa Maibam Gopal anida Khudol pot piduna ikai khumnabu utki